ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯚꯔꯥꯗ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯏꯇꯩ ꯏꯅꯥꯎ ꯁꯦꯟ ꯀꯟꯅ ꯇꯥꯟꯁꯤꯟꯗꯨꯅ ꯏꯪꯈꯣꯜ ꯑꯃ ꯂꯦꯞꯁꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯦꯟꯐꯝ ꯄꯨꯝꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯪꯈꯣꯜ ꯑꯃ ꯑꯩꯅ ꯊꯤꯕ ꯍꯧꯏ꯫ ꯀꯣꯟꯅ ꯊꯪꯗ ꯑꯩꯁꯦ ꯈꯔꯕꯔꯗ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯕꯒꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯣꯟ ꯇꯧꯁꯜꯂꯦ ꯑꯩꯁꯦ ꯀꯝꯗꯧꯕꯅꯣ ꯁꯦꯟꯅ ꯀꯌꯥꯅꯣ ꯍꯥꯏꯗꯅ꯫ ꯃꯤꯗꯨꯅꯁꯨ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯋꯥꯗꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏ, ꯏꯪꯈꯣꯜ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ, ꯅꯪꯁꯨ ꯆꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯌꯧꯔꯒ ꯃꯔꯣꯟꯗꯣ ꯐꯣꯟꯗ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯍꯣꯏ ꯌꯦꯡꯉꯨꯔꯣ, ꯑꯉꯥꯡꯁꯤꯡꯁꯤꯒ ꯄꯨꯟꯅ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯁꯨꯝ ꯇꯧꯗꯅ ꯑꯩꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯑꯗꯨꯝ ꯈꯪꯂꯦ ꯑꯩꯁꯦ ꯏꯪꯈꯣꯜ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯩꯁꯨ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯍꯧꯔꯣ ꯃꯐꯝ ꯌꯥꯝꯅ ꯆꯥꯕ ꯖꯒꯥꯅꯤ, ꯃꯩ ꯏꯁꯤꯡ ꯂꯝꯕꯦꯟ ꯊꯣꯡ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯕꯅꯤ, ꯁꯦꯜꯁꯨ ꯑꯗꯨꯝ ꯉꯥꯡꯅꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯁꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯗꯣ ꯇꯥꯃꯣꯒꯤ ꯌꯨꯝ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯍꯥꯡꯕ ꯏꯪꯈꯣꯜ ꯑꯁꯤꯒ ꯊꯪꯅꯅ ꯌꯨꯝ ꯑꯃ ꯂꯩꯔꯤꯁꯤ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯠꯇꯦ ꯏꯅꯥꯎ ꯅꯨꯄꯥꯒꯤꯅꯤ, ꯑꯩꯒꯤꯗꯤ ꯑꯁꯥꯏꯋꯥꯏꯗ ꯂꯩ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ꯫ ꯑꯍꯥꯡꯕ ꯏꯪꯈꯣꯜ ꯅꯪꯅ ꯍꯧꯖꯤꯛ ꯂꯧꯗꯣꯔꯤꯁꯤꯅ ꯏꯅꯥꯎ ꯅꯨꯄꯥ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯗꯣ ꯃꯥꯒꯤ ꯁꯔꯨꯛꯅꯤ, ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯔꯤꯁꯤꯅ ꯏꯅꯥꯎ ꯌꯥꯏꯃꯒꯤꯅꯤ꯫ ꯃꯣꯏ ꯑꯃꯠꯇ ꯁꯥꯏꯗ ꯂꯩꯇꯦ, ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ, ꯃꯣꯏꯅ ꯌꯨꯝꯗ ꯀꯨꯝꯃꯛꯑꯒ ꯂꯩꯅꯕꯅꯤ ꯑꯁꯤꯅ ꯈꯨꯝꯃꯛꯏ꯫ ꯋꯥꯔꯤꯗꯣ ꯈꯪꯉꯕꯅꯤꯅ ꯑꯩꯁꯦ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡ, ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯆꯠꯅꯕ꯭ꯔꯥ ꯄꯣꯏꯟꯗ ꯆꯠꯅꯕ꯭ꯔꯥ, ꯄꯣꯏꯟꯗꯅ ꯀꯌꯥ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇꯅ ꯀꯌꯥꯗꯨ ꯍꯪꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯛꯄꯗ ꯏꯪꯈꯣꯜ ꯑꯗꯨ ꯃꯗꯨ ꯄꯨꯂꯞꯇ ꯂꯥꯛ 3ꯇ ꯌꯥꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯛ 3 ꯀꯥꯏꯁꯦ ꯆꯍꯤ 1-2ꯗ ꯂꯦꯞꯁꯟꯖꯔꯛꯄ ꯁꯦꯟ ꯅꯠꯇꯦ, ꯃꯇꯝ ꯀꯨꯏꯅ ꯏꯇꯩ ꯏꯅꯥꯎ ꯋꯥꯅ ꯁꯨ ꯅꯣꯝꯃꯒ ꯂꯦꯞꯁꯟꯖꯕ ꯁꯦꯜꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯩꯕ ꯐꯪꯉꯅꯤ ꯈꯟꯕꯗ꯫ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯑꯩ ꯂꯧꯔꯒꯦ ꯉꯥꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯗꯤ ꯏꯆꯝꯕꯨ ꯆꯝꯖꯩꯗ ꯑꯩꯅ ꯁꯤꯅ ꯐꯅꯤꯗꯣ, ꯃꯥꯗꯤ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯖꯩ ꯈꯨꯝꯃꯛꯏ꯫ ꯂꯧꯔꯦ ꯏꯪꯈꯣꯜꯗꯣ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯣꯡꯖꯟꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯃꯁꯨ ꯄꯥꯛ ꯍꯦꯛꯇ ꯉꯝꯃꯝꯗꯦ꯫ ꯌꯨꯝ ꯁꯥꯅꯕ ꯁꯦꯜ ꯈꯔ ꯑꯃꯨꯛ ꯇꯨꯡꯁꯟꯈꯤꯒꯗꯕ ꯃꯊꯧ ꯈꯔꯁꯨ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯆꯥ ꯈꯔ ꯌꯥꯎꯁꯜꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯤꯒ ꯑꯣꯏꯅꯅ ꯅꯦꯛꯑꯒ ꯁꯥꯗ꯭ꯔꯦ, ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯑꯃꯒ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯍꯜꯂꯛꯑꯒ ꯇꯦꯛꯂꯤ ꯁꯥꯕ ꯍꯧꯖꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯣꯏꯁꯨ ꯑꯩꯒꯤ ꯂꯩꯇꯕ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯖꯕꯒ ꯉꯝꯖꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇ ꯆꯥꯅꯤꯡꯉꯤꯗ ꯀꯥꯏꯗꯅ ꯁꯨꯝ ꯃꯣꯏꯁꯦ ꯁꯣꯟꯖꯩ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯦꯔꯥ ꯃꯣꯏ ꯃꯌꯥꯝꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯕꯣ, ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯆꯥꯃꯤꯟꯅꯔꯒꯦ, ꯃꯁꯤ ꯈꯟꯗꯨꯅ ꯁꯥꯗꯣ ꯂꯩꯔꯨꯔꯒ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯣꯡꯒꯠꯂꯝꯃꯤ꯫ ꯌꯨ ꯆꯥꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ꯫ ꯃꯗꯨꯗ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯒ ꯑꯗꯨꯃꯥꯏꯅ ꯊꯣꯡ ꯊꯥꯛꯇꯅ ꯆꯥꯗꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯣꯏꯗ ꯑꯍꯤꯡꯗꯨꯝ ꯂꯦꯛꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯩꯁꯨ ꯌꯥꯗꯦ, ꯃꯣꯏꯗꯤ ꯌꯨꯝꯗ ꯍꯟꯁꯤ ꯑꯗꯨꯝ ꯍꯥꯏꯖꯩ꯫ ꯄꯨꯡ ꯊꯦꯡꯉꯦ, ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯍꯜꯂꯛꯑꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯍꯜꯂꯛꯇꯣꯔꯦ ꯉꯁꯤꯗꯤ, ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯃꯤꯟꯅꯔꯤ ꯈꯨꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯛꯄꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯀꯩꯀꯩꯅꯣ ꯇꯧꯅꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯀꯔꯥꯏꯗ ꯆꯪꯉꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯒ, ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ, ꯅꯣꯏ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯔ ꯈꯪꯗꯦ, ꯑꯩꯗꯤ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯨꯔꯦ, ꯅꯪ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯁꯣꯡꯕ ꯃꯔꯪ ꯑꯁꯥꯏꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯃꯤ ꯂꯩꯔꯝꯃꯣꯏꯗ, ꯁꯤꯗ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯑꯥꯗ ꯂꯣꯏꯅ ꯂꯩ ꯍꯥꯏꯕꯅꯤ, ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯅꯪꯅ ꯊꯦꯡꯅꯔꯤꯗꯨꯅ? ꯑꯗꯣ ꯀꯩꯗꯧꯔꯒꯦ, ꯑꯁꯥꯏꯒꯤ ꯃꯤꯁꯨ ꯏꯆꯝ ꯆꯝꯅ ꯊꯣꯛꯆꯔꯛꯄ ꯑꯣꯏꯖꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯗ ꯍꯦꯛ ꯃꯥꯒ ꯑꯩꯒ ꯊꯦꯡꯒꯥꯏꯅꯕꯗꯨꯗ ꯏꯁꯥꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯦ, ꯑꯗꯨ ꯆꯠꯂꯁꯤ, ꯄꯨꯡꯁꯨ 10 ꯇꯥꯔꯛꯑꯦ, ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯉꯅꯤ, ꯅꯪ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯜꯂꯝꯒꯦ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯊꯅꯝꯃꯒꯦꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯁꯟꯕꯒ ꯉꯝꯃꯔꯣꯏꯗ,
Hayeng adum ay loisanjarake. Salasi ay yumdagi halaba hangabani. Ado noy-noygi yumda punaba insang at hongbado, madu kaungni ay gisu yaurabani. Lao asi purasi hankrasi hainaduna. Ako si mapanda thong narai. Gate masa amade su tegli pali. Madu ay nalonsan gitaubada. Kainoma manungda kauramda na moyanida ay na, nabani sidang hektang ngairam mo. Ay karino makauramay haidana muksangagpasida. Kaigumba manumito da isada paurami. Haidi aigi yumse mamang uwan Maduda awang thangba saruk adumda. Miyo yani khak tungda mangda mami sami. Pat sangmin akiba ma aina uhaurami. Ay sungai haktang duda isada swai laupa. Pakat pa kiba mapuwami. Wakanda so kariwari bazano huzikidubo. Kanano ni sasat sangkridubo. Ngasay so bikina mi malepa mi suhay. Kaidawrizado mo'y sinsi. Ay ging kolakoy basida. Teng nagatingi mi patabuwera magadi. Berakani salhauragi. Hayang lakpada phazana yengagi. Sumnay se thuna posakado lauraga thorami. Ay na thorakpaduda imanaba aniduna so kaidawrage ungaga thoriyeduna. Amuk kaidawrage hangai. Maduda ina karisu tawdi. Lawa thingi salasi haidana. Geto so masa ama lonsalamaga. Isa-isagi gari masado thangnaraga. Yum-yumda halaknarami. Ay so bara hik yawbaga iginupida warido tami. Inkoladuda kaigumba angakpa mathengnaba haibabu ngasigiduni. Nangkay di kasu tawdabani adu ngasidi miyoysing adubo. Kana uribazano mi apataba huranba. Mi uribazaro. Moya daigi hangami. Ay ginupina mukhang dine adudi. Ado hawdikti yumsuning tizana saba loitribanina. Kaya kahena kanzalukino. Hayangway para semdan sajanba loiraga. Paringdo jinga tawraga kagalaga loire. Ado waramani potaro. Sakso adagi sare hairabanina hairai. Ay sodom numito wadana pamunda sangaga potare. Noongale numito madi ay inkoladuda salutre. Tabaksin mandana matangi numitadi. Kay no karamuk loisaluki haidana. Ay gahekek tabak suminaba imanaba nituda. Ngahak salusi haurami. Numito di moya ni so tabak loy na lehawi. Hayang way na salasi kumai. Maduday so hot paredo hayang di. Kay no kara loisansi hairamaga. Ay di ngahak tang salukige kanduna ay anaw ba yung koladuda. Ay si itom da lami. Aduda hek yawbada numidang warunggi pung mga tari pura di mamdri. Ay sa kay no isana tawzaba yaba. Tabak kara loisalami. Amarom da sway di siya lay sa dabagiwani. Yung madutuna saba loisalaga. Ay di yam na hongsan ni nga bani. Ay di aduda yam na lay ni nga bani. Itom da pung nipan pog tabuk to surage kanna. Ay si matik maya karastik to sangkalami. Itom da tabuk to sumsuringay. Ay kusukulay singado masama tomda. Bom turakpa amadi ay na layba mapamdugi. Ako'y bada kanago makaralay badaw no isada pauzay. Ay sumadog pambado isana isada patazay. Hera ay yumuirabani ay mapamuirabani. Kaya wagino ay nakito isi. Tongning matawjaw yam na wana lay krapo ni zagasi. Masikana isi isana isada. Tongna pizado na lepta na tabakto adum tawi. Kona ngayaktang duda angak paninong si susit panati. Kasutaw ba natin manong aduda adubo yung manong aduda. Kusukulay karalay dito madu hektang miya mana. Paira ka lak ka na hulak pa daw na. Ay ngonda sakuda ba mana hekta langay. Aduga san madangari pa igisyak sing aduso. Makada bom kelay. Ay so handak te dumay na tawrak pa duda hais kaino. Tawri iba mong mataw sidi. Masibo hong naribro karino matawri. Mapamasidi si kando na. Ay si mapanda prap sentoray. Aduga yung maduda ay si mapanda gimunangak na yeng tunalay. Madupaw ay nasizin naramba kusukulay po sa isingado. Kung kang lang ba makonsidum taraki. Ay so angak pa magaloy na nag-get pok sentoray. Aduga ay ginupida warido tami. Ay gipong sida mupok tok triba ting na triba tawduwa ay nga si ting nari. Ay gihaksang si kibada suyadre hayda na mangunda pawdo tamami. Ay ginupiso ay giwado tabada masupong akik nga Ay ngonda so ado di dada ako'y nalawri ba yung kondo. Kay daw kiba yawra ba zano. Misi mina yawkra ba zaro hangay. Ay nasumukhang di tawdo si ay manungda sang ubang amdre. Geta ni layri si. Ado ay imana ba sing gahayang do yung konse yon tori iba nupado. Maga mukta unarugi. Karilay gito manguda hangaga kanga ni hayrami. Ay ginupidan so ko'y dadado nga sige di yung dahalo hayrapaday. Ay so praprap geto solon sa lamaga. Ay siya yung barado dahalami. Aduway na tingnar kiba nga pawari aduso. Baradalay minaba mo'y mayam da so tamami. Maduda baradalay minaba mo'y nasusum na hayday.
ꯑꯗꯨꯗꯤ ꯅꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯈꯤꯕ ꯌꯥꯎꯔꯝꯒꯅꯤ ꯅꯣꯏꯅ ꯑꯗꯨꯗ ꯂꯩꯁꯜꯂꯨꯕꯗ ꯅꯣꯏ ꯋꯥꯅꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯣꯏ ꯑꯃꯅ ꯁꯨꯝ ꯀꯩꯅꯣ ꯄꯨꯍꯥꯏꯗ ꯍꯥꯏꯖꯜꯂꯛꯄ ꯑꯗꯨꯗ ꯁꯦꯜꯅꯒ ꯂꯩꯔꯒ ꯂꯧꯈꯤꯕꯁꯨ ꯅꯠꯇꯕꯒ ꯋꯥꯅ ꯇꯥꯟꯖꯔꯒ ꯂꯩꯖꯈꯤꯕ ꯏꯪꯈꯣꯜ ꯑꯣꯏꯕꯒ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯟꯖꯟꯕ ꯍꯦꯟꯃꯟꯗꯅ ꯀꯣꯛꯁꯦ ꯉꯥꯎꯈꯠꯂꯛꯇꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ ꯑꯩꯒꯤ ꯌꯣꯡ ꯏꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯌꯥꯔꯦ ꯆꯪꯕꯤꯔꯣ ꯀꯣꯟꯅ ꯀꯩꯅꯣꯗꯣ ꯇꯥꯟꯅꯔꯁꯤ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯁꯨ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯕꯤꯀꯤ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯤꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯌꯥꯔꯦ ꯕꯤꯀꯤ ꯇꯣꯛꯁꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯗꯨ ꯏꯇꯥꯎ ꯅꯪꯅ ꯏꯪꯈꯣꯜ ꯂꯧꯔꯨꯔꯤꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯒꯨꯝꯕꯒ ꯂꯩꯕ꯭ꯔꯣ ꯅꯪ ꯑꯃꯨꯛꯇ ꯇꯧꯁꯜꯂꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯝꯕꯔꯕꯨꯗꯤ ꯂꯩ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯇꯧꯁꯜꯂꯨꯕꯗ ꯔꯤꯡꯗꯤ ꯆꯠꯂꯒ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯑꯗꯨ ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯆꯤꯡꯅꯕ ꯍꯦꯜꯂꯛꯏ ꯃꯥꯅ ꯐꯣꯟ ꯄꯥꯏꯗꯕ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯃꯌꯨꯝ ꯊꯤꯔꯒ ꯃꯥ ꯊꯤꯛ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯗꯥꯏꯒꯤ ꯃꯤꯗꯁꯨ ꯍꯪꯉꯨꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯥꯏꯗ ꯂꯥꯛꯑꯝꯃꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯂꯧꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯃꯤ ꯀꯔꯥꯏꯗꯒꯤ ꯂꯩꯕ ꯉꯝꯗꯣꯔꯤ ꯅꯪꯉꯣꯟꯗ ꯏꯪꯈꯣꯜ ꯌꯣꯟꯁꯤꯜꯂꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯂꯩꯕꯅꯤ ꯏꯪꯈꯣꯜꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯪꯈꯣꯜ ꯑꯗꯨꯃꯛꯇꯗ ꯊꯥꯡꯅ ꯌꯥꯟꯊꯅꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ 이හිꯡ 나හිꯡꯒ ꯇꯥꯔꯕ ꯃꯇꯨꯡ ꯈꯨꯗꯛꯇ ꯑꯅꯤꯃꯛ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯣꯟꯕ ꯊꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯆꯍꯤ 5ꯃꯨꯛ ꯑꯊꯤꯡꯕ ꯊꯝꯃꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯌꯥꯝꯕ ꯑꯃ ꯂꯩꯍꯧꯔꯤꯗꯨꯅ ꯂꯩꯀꯥꯏꯗ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯣꯏ ꯃꯁꯥꯒꯤ ꯏꯪꯈꯣꯜꯅꯤ ꯌꯣꯟꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯗꯨꯗ ꯊꯦꯡꯅꯔꯤꯗꯣ ꯊꯥꯡꯅ ꯌꯥꯟꯊꯅꯕꯗ ꯁꯤꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯃꯣꯏ ꯂꯩꯔꯤ ꯅꯣꯏ ꯆꯪꯉꯛꯀꯅꯨ ꯇꯥꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗꯒꯤ ꯉꯥꯏꯍꯥꯛ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀ꯭ꯂꯕꯇ ꯆꯦ ꯊꯥꯎ ꯑꯗꯨꯒ ꯏꯪꯈꯣꯜ ꯌꯣꯜꯂꯝꯂꯤꯕ ꯃꯌꯥꯝꯕꯗꯨ ꯃꯗꯨ ꯀꯧꯈꯠꯂꯨ ꯑꯗꯨꯒ ꯋꯥꯔꯤ ꯇꯧ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕꯇ ꯆꯪꯉꯒ ꯍꯥꯏꯖꯔꯝꯃꯤ ꯀ꯭ꯂꯕꯀꯤ ꯃꯤꯅꯁꯨ ꯑꯩꯅ ꯋꯥꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯂꯩꯖꯈꯤꯕ ꯏꯪꯈꯣꯜꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯑꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯪꯅꯕ ꯊꯤꯕꯤꯔꯛꯑꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯀꯞꯇꯨꯅ ꯍꯥꯏꯖꯩ ꯁꯦꯟ ꯍꯟꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯀ꯭ꯂꯕꯀꯤ ꯃꯤꯅꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯉꯤ ꯑꯩꯈꯣꯏꯅ ꯌꯣꯟꯅꯨ ꯇꯧꯅꯨ ꯍꯥꯏꯗ꯭ꯔ ꯅꯪꯅ ꯃꯤ ꯂꯩꯕ ꯉꯝꯃꯔꯣꯏꯗꯕ ꯏꯪꯈꯣꯜꯁꯤ ꯀꯩꯗꯧꯕꯒꯤ ꯌꯣꯜꯂꯤꯅꯣ ꯊꯨꯅ ꯁꯦꯜ ꯑꯗꯨ ꯍꯟꯗꯣꯛꯈꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨ ꯀꯣꯟꯅꯗꯤ ꯁꯦꯟꯐꯝ ꯑꯗꯨ ꯂꯥꯈ 5 ꯍꯥꯟꯅ ꯍꯟꯇꯣꯔꯛꯑꯒꯦ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯇꯥꯕꯗ ꯑꯩꯒꯤ ꯁꯥꯔꯝꯕ ꯃꯊꯥꯁꯤ ꯈꯪꯏꯪ ꯍꯦꯛ ꯏꯪꯊꯈꯤ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯑꯩꯁꯤ ꯑꯗꯨꯃꯥꯏꯅ ꯂꯥꯈ 6ꯇ ꯂꯩꯈꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯂꯥꯈ 5ꯗꯤ ꯍꯟꯗꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯂꯥꯈ 1ꯗꯨꯗꯤ ꯊꯧꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯝ ꯄꯤꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯉꯁꯤ ꯍꯌꯦꯡ ꯊꯥꯔꯒ ꯃꯇꯝꯗꯨ ꯑꯗꯨꯝ ꯂꯦꯟꯗꯨꯅ ꯂꯩꯈꯤ ꯑꯩꯁꯨ ꯂꯥꯈ 1ꯗꯨꯗꯤ ꯀꯩꯁꯨ ꯄꯤꯔꯛꯑꯔꯣꯏ ꯍꯟꯗꯣꯔꯛꯑꯔꯣꯏ ꯈꯪꯂꯛꯑꯝꯃꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯊꯧꯔꯨꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯑꯩꯈꯣꯏꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯝꯒꯗꯕ ꯁꯔꯨꯛ ꯂꯥꯈ 5ꯗꯨ ꯍꯟꯗꯣꯛꯄꯤꯔꯛꯏꯗꯣ ꯃꯗꯨ ꯌꯥꯝꯅ ꯐꯔꯦ ꯂꯥꯈ 1ꯗꯨꯗꯤ ꯃꯥꯡꯖꯔꯁꯅꯨ ꯈꯜꯂꯨꯔꯅꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯂꯩꯔꯝꯃꯒꯗꯤ ꯑꯋꯥꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩ ꯌꯨꯝ ꯀꯩꯒ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯇ꯭ꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯨꯝ ꯇꯝꯖꯔꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯇꯁꯦꯡꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯑꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯥꯙꯥ ꯀꯧꯖꯩ ꯑꯩꯁꯤ ꯌꯥꯝꯅ ꯉꯟꯅ ꯆꯍꯤ 13 ꯑꯗꯥꯏꯋꯥꯏꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯟꯅ ꯌꯨꯝ ꯄꯥꯟꯅꯔꯝꯃꯤ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯁꯤ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 5ꯃꯨꯛ ꯍꯜꯂꯤ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯁꯨꯅ ꯂꯣꯏꯅ ꯂꯩ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 3 ꯅꯨꯄꯤ 1ꯅꯤ ꯃꯥꯅ ꯅꯨꯄꯥ ꯌꯥꯏꯃꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯑꯩꯒꯤꯅ ꯏꯅꯦꯝꯄꯣꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯟꯅꯔꯗꯤ ꯈꯪꯗꯦ ꯀꯌꯥ ꯐꯕ ꯃꯤꯗꯤ ꯑꯣꯏꯗꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯅꯦꯝꯄꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯆꯥ ꯑꯇꯩꯁꯤꯡꯗꯒꯤ ꯅꯨꯡꯁꯤꯕ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯏꯀꯨꯕꯣꯛꯇꯤ ꯃꯤꯅꯝꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯐꯩ ꯑꯩꯕꯨꯁꯨ ꯌꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯧꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯛꯑꯝꯃꯤ
ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯒ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯅꯦꯝꯄꯣꯛꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯆꯥꯔꯣ ꯍꯥꯏꯗꯅ ꯏꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯣꯉꯥꯟꯅ ꯆꯥꯔꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯐꯥꯎꯕ ꯑꯩꯕꯨ ꯀꯧ ꯉꯥꯡꯕ ꯇꯧꯕꯗ ꯏꯅꯦꯝꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯂꯣꯏꯅ ꯍꯣꯠꯅꯖꯩ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯁꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯀꯥꯔꯛꯄꯗ ꯀꯣꯠ 2 ꯍꯦꯟꯕ ꯐꯧꯁꯤꯡ ꯑꯗꯨ ꯏꯅꯦꯝꯄꯣꯛꯅ ꯑꯩꯈꯣꯏꯗ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯐꯥꯎꯕ ꯐꯥꯅ ꯈꯥꯏꯕꯤꯔꯝꯗꯦ꯫ ꯃꯆꯤꯠ ꯃꯆꯤꯠ ꯁꯃꯨꯛ ꯃꯆꯥ ꯑꯃ ꯑꯅꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯏꯀꯨꯅ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ, ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅ ꯌꯥꯔꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯏꯄꯥꯝꯗꯒꯤ ꯑꯩꯅ ꯆꯦꯡ ꯆꯥꯛ ꯃꯔꯛꯇ ꯂꯧꯔꯨꯗꯨꯅ ꯏꯕꯥꯅꯤꯁꯦ ꯆꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯝ ꯑꯗꯨꯁꯨ ꯂꯩꯖꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯇꯨꯔꯦꯟꯗ ꯅꯨꯡ ꯂꯪꯉꯣꯏ ꯀꯣꯠꯇꯨꯅ ꯍꯥꯇꯦ ꯁꯨꯔꯒ ꯆꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯇꯣꯏꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯄꯥꯝꯁꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯑꯗꯨꯝ ꯅꯛꯅꯩ, ꯈꯣꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯕ ꯃꯐꯝꯅꯤ꯫ ꯌꯥꯝꯅ ꯋꯥꯈꯤ ꯃꯇꯝ ꯑꯗꯨ ꯆꯐꯨ ꯎꯌꯥꯟ ꯐꯥꯎꯕ ꯂꯩꯇꯕꯗꯒꯤ ꯀꯧꯇꯥ ꯉꯥꯒꯤ ꯀꯧꯇꯥ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯏꯅ ꯀꯨꯞꯄ ꯌꯨꯝꯅꯤ ꯅꯣꯡ ꯆꯨꯃꯟꯕꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯐꯃꯨꯡꯗ ꯐꯤꯔꯣꯟ ꯇꯥꯁꯟꯗꯨꯅ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯐꯝꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯈꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯤꯖꯅ ꯐꯪꯉꯛꯇꯕ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤ ꯂꯥꯏꯟ ꯆꯠꯄꯗ ꯌꯥꯎꯕ ꯍꯧꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯂꯥꯏꯟꯗ ꯈꯔ ꯆꯠꯄ ꯍꯧꯔꯛꯄ ꯑꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯐꯧ ꯃꯔꯨꯞ ꯇꯧꯕꯗꯨ ꯇꯦꯛ ꯌꯥꯎꯁꯤꯜꯂꯒ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯆꯥꯕ ꯊꯛꯄꯗꯤ ꯈꯤꯇꯪꯗꯤ ꯐꯪꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯂꯥꯏꯟ ꯒꯥꯔꯤꯗ ꯌꯥꯎꯕꯅ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯕ ꯐꯪꯉꯝꯗꯦ꯫ ꯊꯥ 1-2ꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯇꯅꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯤꯕꯁꯤ꯫ ꯒꯨꯋꯥꯍꯥꯇꯤ, ꯑꯁꯥꯝ, ꯗꯤꯃꯥꯄꯨꯔꯅ ꯆꯤꯡꯕꯗ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯆꯠꯂꯤꯕꯁꯤ ꯂꯥꯏꯟ ꯆꯦꯟꯕ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯅꯝ ꯄꯨꯕ ꯇꯥꯇꯥ ꯑꯆꯧꯕꯗꯨꯗ ꯌꯥꯎꯕꯅꯤ꯫ ꯇꯨꯡꯗ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯐꯪꯖꯔꯝꯃꯤ꯫ ꯄꯩꯁꯥꯁꯨ ꯈꯤꯇꯪ ꯇꯥꯟꯖꯕ ꯉꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯦꯟ ꯈꯔ ꯄꯨꯁꯜꯂꯛꯄ ꯑꯁꯤꯗ ꯇꯨꯡꯁꯟꯖꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯖꯥꯎꯗꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯇꯞꯊꯣꯛꯂꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯂꯩꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯥꯎꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯣꯏ ꯍꯥꯏꯗꯅ ꯂꯩꯔꯝꯗꯦ꯫ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯛꯂꯣꯡꯅ ꯈꯥꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒꯁꯦ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯌꯨꯝꯅ ꯄꯥꯛꯅ ꯂꯩꯇꯕꯅ ꯃꯔꯛꯇ ꯑꯩꯁꯨ ꯏꯇꯣꯝꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯏꯄꯥꯝꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯃꯤꯔꯣꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯏꯇꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯁꯤꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯒꯥꯔꯤ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯣꯡꯃ ꯃꯪꯒꯜ ꯑꯄꯣꯞꯄꯗꯨ ꯊꯥꯎ ꯌꯥꯎꯗꯅ ꯈꯥꯡꯗꯣ ꯁꯥꯍꯜꯂꯒ ꯉꯧꯔꯤꯉꯩꯗ ꯖꯤ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯕꯗ ꯏꯅꯦꯝꯅ ꯃꯋꯥ ꯂꯩꯇ꯭ꯔꯤꯉꯩ ꯊꯥꯎ ꯉꯧꯕ ꯆꯥꯔꯦ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯑꯩꯕꯨ ꯌꯨꯝꯒꯤ ꯑꯃꯥꯡꯁꯪꯗ ꯐꯥꯎ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯄꯥꯟ ꯏꯄꯥꯟꯗꯣ ꯑꯗꯨꯝ ꯊꯣꯛꯑꯝꯃꯤ꯫ ꯏꯅꯦꯝꯄꯣꯛꯅ ꯉꯝꯅ ꯄꯥꯟꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯆꯦꯡꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯁꯛꯅꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯅꯣꯛꯂꯕꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯨꯝꯁꯨ ꯌꯥꯝꯅ ꯂꯟꯅ ꯇꯥꯏ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯁꯨ ꯆꯥꯎꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯅꯦꯝꯏꯀꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯑꯗꯨꯝ ꯈꯔ ꯂꯥꯞꯅꯩ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯏꯀꯨꯕꯣꯛꯅꯁꯨ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯅꯦꯝ ꯎꯗ꯭ꯔꯤꯉꯩ ꯑꯂꯨ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯂꯩꯔꯛꯑꯒ ꯑꯗꯨꯝ ꯂꯣꯟꯅ ꯄꯤꯁꯜꯂꯛꯏ꯫ ꯍꯩ ꯑꯃ ꯀꯔꯤ ꯑꯃ ꯂꯩꯕꯗ ꯏꯅꯦꯝꯄꯣꯛ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯐꯤꯖꯤꯗ ꯌꯦꯞꯇꯨꯅ ꯍꯦꯛꯇ ꯏꯃꯨꯡꯗ ꯂꯪꯁꯜꯂꯛꯏ꯫ ꯏꯅꯦꯝꯅ ꯑꯩꯕꯨ ꯆꯩ ꯉꯥꯡꯕ ꯇꯧꯕꯗꯁꯨ ꯏꯀꯨꯅ ꯈꯔꯗꯤ ꯏꯅꯦꯝꯗ ꯑꯗꯨꯝ ꯆꯩꯊꯜꯂꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯀꯨꯕꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯏ꯫ ꯂꯣꯛ ꯀꯟꯅ ꯈꯨꯔꯝꯕꯗꯒꯤ ꯑꯅꯥꯕ ꯍꯦꯟꯖꯟꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯌꯦꯡꯂꯨꯕꯗ ꯇꯤꯕꯤꯅꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯅ ꯏꯀꯨꯕꯣꯛꯁꯤ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯤ ꯊꯤꯜꯂꯤ ꯆꯨꯔꯛꯑꯝꯃꯤ꯫ ꯅꯣꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯩꯁꯦ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯁꯤꯡ ꯈꯔ ꯑꯗꯨ ꯃꯪꯒꯣꯟꯗ ꯍꯣꯟꯖꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯣꯠꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯆꯔꯥ ꯍꯦꯟꯗꯣꯔꯤꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯁꯤꯡ ꯍꯣꯟꯖꯟꯕꯒꯤ ꯆꯔꯛ ꯑꯁꯤꯗ ꯏꯅꯦꯝꯄꯣꯛ ꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯎꯕꯗ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯧꯅ ꯇꯧꯕ ꯎꯠ ꯃꯆꯨ ꯑꯣꯏ ꯇꯧꯕ ꯐꯤ ꯑꯃ ꯏꯟꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯛꯑꯝꯃꯤ꯫
Nongso tili sui haibagi wani. Punima naksalakpa matango ibaga tabad mangan su fay. Ine mo hidi loina tungkraba mali. Thong naw loina loli isik hiksi. Ahamada de si yumthang nabagi ahalama malami. Ay so singo hona sumaya sa laytok tuna. Ay na sumyengi. Ay na uriba nupado ine po ko'y na layriba yumzawa domda. Mamayon sando na masiliyang dana. Adum lepto na layriba si urami. Panakpoy naman na lepliba do iso singhon ba tuloy sando na. Ngayaga sumyeng to na lay. Ay na sumyang sa lubada nupado ikupoki. Sabala mukmalay. Ay so kalino taurisibo ikubok din na do na layriba ni. Manakaram na masida lepto na layriba no kando na. Ay sa kaya kiganda ba miyo isuoy. Aduwa numit aduda kibati sada karap haurami. Adu oiraga so kangnangbagi mayay na manggon masiya mada, lepto na dumyeng to na lay. Nupado so panagpo na minit kontramuk lepamaga, tamna sumyong tang na baga tay na ba, kung bala dumda numangkapan bi paring hauriba dumda, adum changsan kido na maangki. Ay so imong dasang do na tumle no meto. Matanggi ayok tay kuboga silay tre hayda na kwe imong si marang kapalaw butang narami. Ay na numidang do ukiba do di kubok pulaw bulak po wito na lay rami. Ay ginupadi matam aduda yung dalayti. Phone pa na ba matam sunatil lam dalay kibani. Kari numita halakani haibasukang banati. Aduna mapagi mataw mga pawo yaw ko ngaong kiti. Mayam chang dana hona danay kuboki mataw mga maduso. Adung mapungpa na pang tokre. Kubok nga lay kidraba matung day suitom dalay ba aduda kizabadagi. Inaw nupakaw duna dumlay minarami. Sumna inaw nupas na lakpirak pa matamasi dati, karisot huidok pagting na kidre. Noong nini si inaw nupado masasagat to na, naabadagi lekpang amamdi. Ay naso imada yari ni ima laktraga suyari, ay kariso kide haibadagi numit karanidi. Ay gaysa nupi apikpaduga yung madudadum layrami. Kuwokis horat iyawadaba numit marini mukpali bang natamni. Numit asigi numidang ni numito isa nupisi ni ngayam na kanatawrami. Ang angoy bagi hong nabitom namday si, ni ngayam na tawi na han makaydi adong ngahag ni ngay, tawramaga dum tumtagkiba ni. Ado nga sidi pa natinga po ang angado, pang na tumtawhay ba si yaramdi. Uchinatin isa nupisi tumtakre ay so tumtawa si pang na yati. Panagkoy na iso tumbatiyam laba matong, wirum sarum tawar pa matamas da huy si lang na, kapag ikong bagi makola mataray. Ay so tumtagi tawrambado misi kangsing nagsingi. Na sa tanggato na kadomdagi makono haibado tarami. Huy kong lambado di sapa mukleyap kre. Ay nakhanbado madu sarang na pung baro makaiga tarak pa matamoy gani. Lakay sa kariguma makola matatakidre. Puksik heksi iharo kong bagi makon tamak tarami. Sumna layri ngay sila tunggalom damali huy mayama mamo. Sing do na kapa makon si muktaray. Kanagumba mada kong bagong kanakanangang do na. Pulapunsin do na law kong basay na tarami. Makola do tabada igi wakanda islay ga urabazara. Kay no huising asina sukyam na kapisibo kalami. Tunggalom da kaplamba huising ado tamna. Akwagi yumlom da kontong lando na. Kap to na sangak pagi mong da tarami. Ay so sway lawi karino ni huising asibo. Yumlom da sangsali sibo haita na. Isada kiba makoksarami. Huising ado so kanagumba magi matong inabagi matawgom na. Sang na singdo na kapaga. Makoy taruk se sumsum sangak pana. Ilimpo ko'y na layriba yung sumang suyok sa lagi. Madugi timing ado da isa kiba na loyri. Wakanda so ay ginak sida lakpida bahayta na. Lais hondo na layrami. Huising ado so lang na fanabang ngamdabaw makay kapalaw bataw do na. Sumang matondo sando na layki. Inipo ko'y di kariso dada na tungkraban na traga. Kido na mapantok trabra haibado di kangdi. Kanamata sik mokpaw lawramdi. Sumang matondo sando na karigumba mada. Kung lamba huising ado hujikti ay nalayriba. Yung madomda sumsing do na kongaga. Tamna sangsalay. Ay di kiba henjalay yung masida isa apikpaduga. Ay gatani layrido. Ay ginupaso lang paydagi halagtribani. Karitaw gata wano haibasukang panghangamdi. Mikaw ge haragaso kanamta tuwarak kadaba layti. Angang sinamukablaga na kamdaw ba haibasida kanbada. Isa si humangkang na hugalay. Lakliba do so yung manakta sumasumnak silay. Huising nga do so kapalaw bulepti. Kap to na sumina do na yung gitsuri tapham. Mapado yok salay. Ay di kiba da luwera ba ni ay nalayriba yung maduso. Paglong na karga ihoho ba yung ni. Tungso ning tida na luwan ba nati dugi sumatagta. Yung masisu ihoho ba yung ni. Mapandagi kanagumba manisepta do na gingak pa na. Manung dodom ilaylay na ura ba ni. Ay nahibliba do so paklang lomda. Maya si onsen do na hip pa ni. Maya si tong lomda kakiyang lutra ba ni.
ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯁꯤꯗ ꯌꯨꯝꯒꯤ ꯆꯨꯔꯤꯗ ꯂꯩꯔꯝꯕ ꯍꯨꯏꯁꯤꯡ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯪꯒꯣꯟ ꯃꯆꯥꯗꯨꯗ ꯊꯝꯂꯤꯕ ꯑꯩꯒꯤ ꯐꯤ ꯁꯥꯕꯒꯤ ꯀꯣꯜ ꯑꯗꯨꯒꯤ ꯐꯝꯐꯝ ꯐꯥꯜ ꯑꯗꯨꯗ ꯍꯨꯏ ꯈꯔ ꯑꯃꯨꯛ ꯆꯣꯡꯈꯠꯇꯨꯅ ꯀꯟꯅ ꯉꯪꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ hui kharana mangonda kakhalaga leptuna khongboi kapoi tauri mira laira khangdraba adusu aigi mangola sida leidi haibasi oi tawba lahing manam moi tawba namthiba manam amasu yamna kanna namba haurai wakhande isu ngasidi loiredana karigumba thong marumdagi amo kaidorino haidana kaulaklagadi kamdawba haidana itomda nataba jajat ki wakhan khanjanduna sor honba phongamdadana phungatuna isileirami aigi sa pikpadu mukabla kamdawba he sor angang study kapirak haidana thamoida taxi sonjaduna iselai sarangna minute kun mukse mangolas da huisingasi kaigumba amada onsenduna kapagum ngangduna dum lai sahing ngai manam madusu number lepti hena dum manam madu kansalai ngaga dumaina leiraba matung pisa khongi phala duda tongaga kapamba huisinga du phanchong thakre mangondagi huisinga du su achum tamna khong duna mangondagi kumthakre ngasai lakpagi matawgumna huising adu kapalawbu tawduna inaina duna adum sat khare aisa sor sangna hondokse pakhalama sing adu su kharadi pharami sum kaptuna inaina duna sakhraga thongan tamna thokre thongan yobuga khonglamba kaplamba huising adu amuk sak lepki makhod moha kari su ta khidre aisu nena tajarami numitung heklayga dum tharami nongalaga yumda sali aina thengnarekhiba pawadu imada mata chithadana loina tammi imana engoda yamna saurai ibe manangse wakhanamna taadi misi mina thokpa matamda sikhriba mi adugi thawai adu sorat yogdri phawba yumgi sajin siada naptuna lei hainaribani aina lekpa lake harga su yade phana yamna nuksi sanaba mi hoiraga su sikhraba kanagumba amagi thawai ka ahingba mi khwiga khak sokna samnaba yaba nati nangna ngarang kari no tawri hairibadu laikhidaba nangi nakubo ki thawai du lakpo hirangani nakhoibu yengba lakpo hirangani akaiba makpiraktraga swaki akhang nangba harisi tahoiba natti kanaguma khradi ngawba phaiba phaw yawnari aisu imana hairiba singa du tumina ta duna lei imana makhata namuk ibema siba thawaiga mayuknaba harisi aphaba natti adunani mi masiba matamda mari mata khangna sanaba kya kauduna ahing leknaribasi nanaw nupasu naba khara pharabani horendagidi tharani haidana imana yamna nungaitana haibirai adumaina imana haibirakpaduda aigi wakhanda amuka hena kiba haibadu poami mataw sumna inaw nupana numidang laktana ahing lekpibadagi karimatadi tawrakhidre surasu yaroktuna dum phajena loisankhre kubok laikhidraba matung inempoksina amo aisi amuk otpa haurai numitudi se maningda mapan thokpa sangmobada aisi yamna ngakpa thawdo amasu thengnakhi mafam aduda aigi nupagi song sada manba mioi ama toilet maning asida leptuna leirami aisu madu tasengna khangle aigi nupadi natti haibasi adubo ai kanano khangningduna aisa manakta changsalami aina changsaluba matamsida aigi nupa manba maduda lepami tu khudakta mase mafam adudagi mangki aisu ngahektuda khangaude wakhanse gyaladu mangki aina gyan tarpa matamde yungi ima hoi inaw nupa hoise aigi nakta leibirami aduga aigi inempoktude aigi nakta leiramde imana su yamna sawi karigino nangna ama matheng mapan thokpada mayamata pudana thoibati hayangkhadi be mana sada mayama loinaraga salu yumni tawriduna noi pulap leibinaragadi phaba natom khaidoknaraga leiredo imadi nangi khanbada yamna pakhalli imana kaururiba maibaduna so sumna hairei ibe manangna thengnariba posakadu nangi namana kinaba haidada maiba topama tanaraga nangbu kinaba mafam aduda thadokpa laini aduna hayangkhadi mai asengba ma puraga salu natragana nangi nupadu halaktri phaw nangi napamda matam khra leiruro hairei aiso dumaina maibaduna hairakpadagi ine pokso phattaba hemalakpadagi aise ipamda matam khra amuk leirami adumaina yumda muklei ipamda muklei tawdana aigi ine pokto siba ngaiba haibadu tarami adumaigi ine pokso matam kuina sangna leiramdre adum masuleina aruba ma naduna adum leikhide masini myam ngasigi rian hore story mathangi wari thagalapana myam punamuk thennarasi ngasigi myam dagi kainanaba bidai lawzari